ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯕꯅ ꯃꯔꯝ ꯂꯧꯃꯤꯁꯤꯡꯗ ꯏꯁꯤꯡ ꯂꯩꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯖꯨꯟ ꯑꯃꯁꯨꯡ ꯖꯨꯂꯥꯏ ꯊꯥꯗ ꯄꯥꯟꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧꯐꯝꯁꯤꯡ ꯍꯧꯅꯥꯅ ꯄꯨꯝꯁꯪ ꯁꯪꯂꯦ꯫ ꯆꯍꯤ ꯑꯁꯤꯗꯗꯤ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔꯒꯤ ꯑꯋꯥꯠꯄꯁꯨ ꯊꯣꯏꯅ ꯂꯩꯈꯤꯗꯦ꯫ ꯍꯟꯗꯛꯇꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯇꯤꯜ ꯇꯥꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯟꯊꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯁꯥꯠꯀꯗꯧꯔꯕ ꯂꯧꯐꯝ ꯈꯔꯗ ꯃꯍꯤꯛ ꯇꯥꯕꯗꯒꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯅꯔꯤ꯫ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯂꯧꯃꯤꯁꯤꯡꯅ ꯐꯧꯒꯤ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗꯗꯤ ꯂꯣꯏꯅ ꯂꯣꯛꯄ ꯍꯧꯅꯔꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯁꯤꯃꯥꯝ ꯁꯕ ꯃꯤꯁꯟ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯦꯀꯅꯥꯏꯖꯦꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯧꯃꯤꯁꯤꯡꯗ ꯇ꯭ꯔꯦꯛꯇꯔ, ꯔꯤꯄꯔ, ꯊ꯭ꯔꯦꯁꯔ ꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯎ ꯁꯤꯡꯎꯕꯗ ꯆꯪꯕ ꯃꯦꯆꯤꯟꯁꯤꯡ ꯁꯕꯁꯤꯗꯤꯗ ꯂꯩꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯝꯕ ꯑꯗꯨ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤꯗꯃꯛ ꯍꯧꯈꯤꯕ ꯊꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧꯃꯤ 200ꯔꯣꯝꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯦꯆꯤꯟ ꯁꯕꯁꯤꯗꯤꯗ ꯂꯩꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 200ꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯂꯧꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯇ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯁꯦꯂꯦꯛꯁꯟ ꯇꯧꯒꯅꯤ ꯑꯃꯗꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯃꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯈꯟꯒꯗꯒꯦ ꯍꯥꯏꯅ ꯍꯪꯕꯗꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁ ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯕꯦꯅꯤꯐꯤꯁꯔꯤ ꯈꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯥꯏꯇꯦꯝ ꯑꯃꯃꯝꯒꯤ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯛꯇꯔꯒꯤꯗ ꯕꯦꯅꯤꯐꯤꯁꯔꯤ ꯑꯃ, ꯂꯧ ꯈꯥꯎꯅꯕ ꯔꯤꯄꯔ ꯃꯦꯆꯤꯟꯗ ꯕꯦꯅꯤꯐꯤꯁꯔꯤ ꯑꯃ, ꯂꯧ ꯌꯩꯅꯕ ꯊ꯭ꯔꯦꯁꯔ ꯃꯦꯆꯤꯟꯗ ꯕꯦꯅꯤꯐꯤꯁꯔꯤ ꯑꯃ ꯈꯛꯇꯃꯛ ꯈꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯅ ꯄꯥꯝꯂꯤꯕꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯨꯂꯪ ꯁꯨꯕꯤꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯋꯥꯠꯂꯛꯄ, ꯂꯩꯔꯤꯕ ꯈꯨꯂꯪꯁꯤꯡ ꯑꯁꯤ ꯅꯦꯛꯄꯗ ꯈꯨꯠꯁꯨꯃꯟ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯂꯧ ꯎꯕꯗ ꯁꯦꯟꯊꯣꯛ ꯂꯩꯔꯛꯇꯕ ꯑꯁꯤ ꯀꯣꯛꯅꯕ ꯁꯕ ꯃꯤꯁꯟ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯦꯀꯅꯥꯏꯖꯦꯁꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯧꯃꯤꯁꯤꯡꯗ ꯕꯦꯅꯤꯐꯤꯁꯔꯤ ꯃꯁꯤꯡ ꯌꯥꯝꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯃꯍꯩ-ꯃꯁꯤꯡ ꯃꯥꯡ ꯇꯥꯛꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯍꯥꯏꯕꯗꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ, ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯈꯥꯡꯉꯕꯣꯛꯀꯤ ꯔꯥꯏꯁ ꯔꯤꯁꯔꯁ ꯁ꯭ꯇꯦꯁꯟꯗ ꯍꯧꯖꯤꯛ ꯅꯨꯄꯥ-ꯅꯨꯄꯤ ꯄꯨꯟꯅ ꯃꯤꯑꯣꯏ 1938 ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯨꯟꯅ ꯑꯉꯥꯡ 94ꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯊꯧꯕꯥꯜꯅ ꯃꯤꯁꯟ ꯕꯥꯠꯁꯂꯦꯌꯥꯒꯤ ꯃꯈꯥꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ 4,000ꯒꯤ ꯄꯨꯟꯅ ꯊꯥ 6ꯀꯤ ꯁꯦꯟꯐꯝ ꯐꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯟꯚꯦꯅꯔ ꯊꯥꯡꯖꯝ ꯏꯕꯨꯡꯉꯣꯅ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯍꯅꯥ ꯀꯥꯃꯩ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯁꯂꯥꯝ ꯔꯕꯤꯟꯗ꯭ꯔꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯁꯨ ꯃꯈꯣꯏꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯥꯟꯅꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯍꯧꯈꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 19, 2025ꯗ ꯃꯤꯁꯟ ꯋꯥꯁꯥꯂꯥꯌꯥ ꯍꯥꯏꯕ ꯁ꯭ꯀꯤꯝ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔ ꯐꯤꯚꯝ ꯆꯥꯗꯕ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯌꯦꯡꯉꯒ ꯂꯥꯛꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯉꯥꯡ 64 ꯊꯥꯒꯠꯂꯤ꯫ ꯃꯁꯤꯗ ꯑꯉꯥꯡ 22, ꯊꯥ ꯑꯃꯗ 4,000, ꯊꯥ 6ꯀꯤ 4,000, ꯑꯉꯥꯡ ꯑꯃꯗ 14,000 ꯆꯪꯅꯔꯛꯏ꯫